Online Manipur YouTube channel swing bir bama pum nam po amuka hanna taram nok siri han bade amna maru ba pawam update thamjege khoirak pom lekai de Nongmeiga pada sen ba manga kai sumsang de yaukhre bobo phaba lakpada Barish ma yawi Nongmei dusu Barish ki gari dagini Segar Road khoirak pom lekai ya thasi ki taraga mari ki numidang da Nongmeiga ta numi manga sokhi bagi thodok to sen bade ki police na fa ki mi manga ngasi kai sumsang yaukhre numit adu da bobo phaba lakpada Barish ma masamak yawi Nongmei dusu ma ki gari dagini haina police na CGM Imphal West pikat per report hairi report asna makata na hai numit adu da thokiba thodok aduga mari lena Imphal police station case am lokhatuna Barish masa yauna miyoi taruk phagatuna thijin bagi thabuk cha tharagli case asigi accused oina phagat khiba Alex Ningombam Gurumaim Robin Sharma Nongthombam Tony Maitei Ningthujam Biki amadi Khaidem Nibas ki Maikai digi ngasi chief judicial magistrate Imphal West bail pibi na base tharaki adubu makoi gi bail application sing adu court na case asigi da leiriba film sing yenglaga matung da ayaba pikide loina na accused manga asimak numit taraga mangani gi judicial custody remand pikhi accused oriba makoi manga gi medical examination supung ni funi pan gi manung da tawna ba khangan ki pawasina makhata na hai accused manga asi judicial custody da remand tobagi order amada panba police ki statement gi matung ina tha asigi taraga mari gi numidang pung taraga minute ni furom taba adwai da Segar Road Konjing Hazari lekai gi khaidem Saitejit Elias Bobo gi yumda fana ba hot nei haiduna lekai asigi maira pai bi secretary na Imphal police ta complaint amma thangalaki complaint adugi matung inna sakhang da miyoi kullom asina kapthor kiba Nongmei Maru na panwa da gi miyoi manga so sathi na soktuna rims amadi ras medicity da layeng jathari hain palli Police ki maikay dagi case asigi matang da siya nabasing pagatuna wahang pohong sa tabagi report court pikhalak pa matam da accused oriba Alex Ningombam na pungturok pagi matungin na tha asigi taraga marinigi numidang pung tararom taba matam da Barish pu Facebook account bosin kauba amadagi Barish pu aki akhang piba wahi sing thagalak pagi matang da khanaki Alex na Barish Tony amadi Biki da bosin gi laikai da satuna sairak pina wafam phongdoki numit asimakta numidang pung taraga makhai adwai da Alex na maki yumthang na bada laiba Gurumaim Robin Galoina TBS and Tok Amatung Duna Segar Road Konjing Hazari Lekai de Laki Lekai Asi Yauraga Barish ki Scorpion car amuba Matsugi Kamdun Lembo Uki Alex na car adugi manakta sangsin duna Barish ka wari sanaki amadi car manung dagi pistol ama lauthok tuna furit khawda hapsilaki Barish ki security personnel sing Galoina na Alex na bosin gi yum da sang duna bosin bu kauthoki adubu bosin gi loina bi ranjan na thoklak padagi nam duna bosin bu thokal lakna ba ngang na rakhi tungda ma khoina launa ba du ta ba degi laikai gi music su sangsilaki matam adu da Biki amadi nibasu bosin gi yum da lai Alex amasung mahakalak minaba sing adugi mawong mataw uraga laikai gi miyam na bosin nunga laba matung da unaduna wari sanana ba wafam sing tamki miyam ga loina na maraikan na tawnarak padagi Alex ki furit khawdagi Nongmei taraki Nongmei adu Robin khungatuna nanganda yapsilaga matung Nongmei makhon ani ahum taki phiba madu urakpadagi Alex masa mafum adu nanthok naba hotna duna Scorpio manung da sensalaki hairi accused oriba Robin na piba statement gi matung inna aduga mathang update asna Technopal gi DCSP da miyam gi thajaba leitre Kuki NP Technopal district ki DC amasung SP da miyam na thajaba leitre district asida khunging chinchiliba nupi sing da fatanung da thokpa matam da madu gi teksak pomba DC amadi SP na pugadabani haina Kuki NP Technopal district na phongdorakli Kuki NP Technopal gi information and publicity in charge Lunmin thang na thador pasiron amana hai Technopal district ki Maru oina more da leiriba miyam gi aning ba pamba sing marik som na iba seron ama Technopal gi DC da pisin krapani adubu makoina miyam gi apamba adu thabuk to thorak pagi muhuta maram sadana curfew thamjinduna amadi media da aranu paw sanduktuna leire more khaktana tana Technopal district pomba asi tangdu leita afiam amada leirabani adubu more da ahen state force thajil lakpa yanabagi damakta district authority na irang sagatuna leire asigumba thawong asimak tampakta tainaba singi Kuki khulsing da hojik Maitei police commando Maitei IRB amasung Maitei official singa sabsana satharibani haukiba September 9 da Manipur police commando amasung Maitei lal hobasing na Technopal district ki molnai area da landarakibani numit adu da Technopal gi SP na lal hobasing adu mating pangduna nanthok hankiba miyam na unakrabani haina phongdok piri aduga mathang update asna Churasanpur dagi gypsy amada tongduna lakpa Kuki macha ani Nongmei amadi Maru ga Konnana fare ngase yukpung ni pan taba matam da tara suba BSF taragaru common regiment D 196 CRPF amadi Manipuri police ki combined team na National Highway to Imphal Churasanpur lambi paringi torbung Bangla da leiriba counter insurgency post asat awok toba new sing da sek toba da gypsy amada Churasanpur dagi Kwalian tamna lakpa Kuki macha ani kulai gi Konnana fare hairi police tagi phangba pawgi matung inadi fara Kuki macha ani edu di laifam kangpokpi district ki
Gamnom Fine Village tagi Kamin Hansin apokpagi ming thanglam hangsin chahi kunmarpan amadi Kamin say apokpo mangboi chahi humdoini makhoi ani na tongdun lakpa nga uma suki gypsy registration number MN07 E0019 su recover tawre loina na makhoi tagi Italy na saba 7.65 body number 1965 7.65 mm gi kapayar binong may maru kun mga piston ama fagale makata na thibu humbagi thabuk sa thabada makhoi ani na pairam ba mobile handset ani fagatle mobile number sing aduna masita natana makhoi ani gi mingde leiba Aadhaar card amadi gari gi se sangsung su recover tawre hairi faraba mioi ani amadi makhoi degi fangliba nongmei amasung gari ni singba si Churachandpur police station da kusin nakre hairi adugo mathangi update asna Amrit Kailas Yatra gi Manipur gi team CM na lamthakre wathok lanthok thok trabadi athubada internet hanglagan chief minister More Mati Mera Desh ke saruk amoina national capital New Delhi da thunglam gadaba Amrit Kailas Yatra gi mioi tram mana saba Manipur gi team ngasi chief minister nongthom Birena chief minister secretary ta gi lamthakre lamthaga aduga mari lena chief minister nongthom Birena hai ki Manipur gi hausi koi pm asi review tawduna ka hen wathok lanthok thok loidaba pm leirabadi internet ke thing ba thu bada lawthok na hot nagani mahak na hai prime minister Narendra Modi gi mileng makhada satharakpa Meri Mati Meri Desh ke saruk amoina Amrit Kailas Yatra gi khungthang asi laukalakpani aduga mathangi update asna mamangi lengak no soiram badagi to khaiba lengak talakli bani sarda mamang da palam balengak toromba soiba thabuk thorom sing na hojik Manipur to khaiba lengak ama talakli bani masina makoina toromba thabuk thorom sing gi mahaini haina Bharatiya Janata Party Manipur Pradesh ki president A Sardana phungdokre Manipur thokli berang asigi marakta miron binupi sing dagi oina khuman lampak youth hostel da met kunga mathoi dagi hoduna BJP gi Manipur Pradesh na hangdokiba relief camp da han pokiba angang amagi Saumbaki Thorum Saruk Yara Duna Pong missing Hangbuang the A Sardana Hai Status to Kai Belengak Talakli Basim among the Pyram Belengak Pangtok Lambatamuk Thorum Sing Adugim Haini Kudam Oina Congress ki Lengak Laying Impal West ki Manungsan Bako Bru Lake Toribari Amasung Kalopahar Haiduna Layribam Matam Amagi Zila Pariset Pansite Asi Autonomous District Council on Tolak Kibani Masigimatakta Tangjing Singbu Tangting on Tolam Ki Haina Maral Sirakli Masipong namak recorder laibang haktani to khaiba administration taribisi BJP MLA oina tan banatte haina phungdoki video sing bibagi damak tamay po nong po magkang nathagachari anu update ki damak to online Manipur YouTube channel na subscribe to biramo